Yang pumnamak khurumjari ai ming Roshan ai Androdagine ai pukpa babagi ming Kisorjit ai pukpa mamagi ming na naubi ai mama baba animag leigidre ani Chappi video da yawba ichan cheluba nupa adune aina video ama thagatkibai matangduda karigumba khartang sengdokjagene video si namjarakpane ichanna leigidraba matungda mai postmortem loigraba matung police da FIR tawgraba matungda aina nongalaga aigi account dagi video ama post tawgibado dugi matangda khara sengdokjagena mayamda hajari video duda aina ichannoigi imungna nungairudaba hamidi moigi imungna magi awa ana ubide awaba khangbide khotte na haigibado mayamda ai lalena hajari aduga video du uriba ichanibani gi funa chainagiba khotpa adugi joy mayamda lalena hajari pakhang leisa hoibanina ibani marakta chendringai matungda khana chainaba dagi kaino topudi mayam thoki duna mayam thoki du ma laigidaba matungda video du aina thagalubududa mayamda aina igiba wahai bata dugidangta mayamna ngakpiyu na hajari ai hauji police na investigation tawraga kana inquiry tawjari cooperation piraga makha taba statement dagi investigation kai kaju tawnaba dum kana police singa cooperation tawjari video thagatkiba video dugida makta mayamna ngakpiyu na khurumjai.